Churachampurda Kangrup Maselgi Marakta Thazanadavagi Chang Hengalakli. Churachampurda Kangrup Maselgi Marakta Thazanadavagi Chang Hengalakpana. Makoi Maselgi Marakta Irang Thokpa Horakle. Ngarang Numidang Pung Nipan Gamin ini Furom Tarakpa Dwaida Sakang Dabakulai Paiba Mioy Kara Laklaga. Kukizogi Achauba Organization Ama Oriba ITLF ki Secretary. Mount Tombingbu Fanaba Mayumgi Thong Kaukaraga Changlaki Adubu. Masala Ramdabana Mahaki Nupi Madi Machanupibu. Mapanda Singtoki Bagaloinana. Masanupigi mobile phone munduna puki. Nakalama Romda Young Party Association YPA President Kanan Beng Busakang Davasingna. Paraga Pusaiduna Wahang Pahong Sataraba Matung. Tadok Lamle Haidi. Taudoga Siga Ikan Kanadana Chosampurgi Red Cross Talaiba. By People's Council BPC President. Helian Thang Yumdasu no make up sinduna. Aki akang po kre haidi. Ningsing bayabadi singhat SCG MLA Chilun Thangi Yumda no may kap silambagi thogdoksu. Asida senari ba mioy singasi athuba matamda Assam Rifles amadi police na. Phaduna makhoi mathakta action lokhat kadabani haina. ITLF ki media and publicity na thadorakpa cherol amana khangalakli. Sorepana drugs yonba amadi saba mioy taranipan phagat kre. Aina thingkraba lalholup sorepana nisagi mayokta changsilakpa khongthangi saruk ama oina Lilong Alia Madrasa thong makhongdagi drugs yonba amadi saba mioy taranipan phagat kre hairi drugs yolamliba mioy adu kaibung sana sabileiraktagi MD moina khamba kawi hairi phagalaba mioy sing adu ngarang numidang Thawal district ki mafam amada paumi singi mamangda puthokhi lalholuba sigi machin chatpa mioy amana phongdorakpagi matung inna makhoi sing adu hakpa serak piba yabani adum oinamak pikliba angang singi yenglaga khara warak watem laba matung imung manungi mioy singda khusina kre hairi Home Minister mizoramda mathang thada lakadauri Mizoram ge Aizol da thamliba Assam Rifle ge designated kemasi hongdoktuna status gi Zokhau sang da Assam Rifle kemasi thamnabagi matangda Mizoram lengakna thamkiba wafam sing yengsinanaba amadi mamang thakta laukiba warep ki matung ina mathau taba thabak sing yengsinanaba Home Minister Amit Shah mathang thada Mizoram da lakani haina Chief Minister Lal Duhoma da phongdorakre Thiba khangdana lerakhiba BCC sinmi ani kanba ngamkhre mamang thagi tang kunipangi nungthil pung ani makhairom tarakpa adwaida Senapati district manung channa leiba tampung khuldagi sakhangdaba khulai paiba singna BCC company gi nan Manipuri sinmi ani nomai sindon da phadana pukraba matung mafam khangdana lerakhiba adu Nagaland IRB amadi police na Nagaland gi ki Puijang Hill range da thengnabadagi kanba ngamkhibaga loinana makoi anibu BCC company da tekta kaidana khusina kre hairi Churachampur district tagi khulai phagat kre Churachampur district ta security force na thibo humbagi thabak chathabada khulai paiba singna losanduna thamlamba oigani chingnaba pampi ahum amadi improvised pampi cell ama phagat pangamle hairi Angang masada namja namthe ki haiduna Karnataka XCM court da laknaba sumon tharakre Postco ek makhada angang masa amabu namja namthe ki haiba case amaga mari leinana ngarang special Bengaluru court amana Veteran BJP leader amasung Karnataka ex Minister BS Yediyurappa galoinana case asida senari vasing July 15 da court laknaba sumon thaduna khangalakre hairi District Administration Imphal East amadi police team na drainage mathakta illegal oina sajilibasing eviction tauba houre hairi